अरोइब पाव PM Modina Madrive की President का हिरम कयादा मतेंग पांगनबा वारी सनखरे Air Defense Radar Lainaba Ministry of Defense na Bharat Electronic Limited का crore listing ani के क्वेट पिनखरे खादा गुजरात लेंगांगना पाकिस्तानी रिफ्यूजी चामगा मरफुतरा मंगानी इंडिया की सिटीजन ओइबा याहनख्रे अमदे यूनाइटेड स्टेट ना म्यांमार जुंता की मथक्ता थमलंबा अथिंगबसिंग कोमथोख्रे MAMI TV na sandokchaba national amari international news mieng tabiram liba pumnamapo ALINA MUTUM na khurumjare pau sadungna pijare UK के खोंगचत लोइख्रब मतुंग प्राइम मिनिस्टर मोदीना मड्राइव ता नुमिनिनी की खोंगचत की दमक ngarang लेबाक अदुगे कोनुंग मालीदे लेबा बेलेना इंटरनेशनल एयरपोर्ट ता थुंख्रे मड्राइव की प्रेसिडेंट मोहम्मद मोइजुना एयरपोर्ट ता PM मोदी बो तरामना ओख्रे मोदी बो तरामना ओकपा अदुदा मड्राइव की फॉरेन मिनिस्टर डिफेंस मिनिस्टर फाइनेंस मिनिस्टर ने चिंबा कयासु सरुक याखे नरेंद्र मोदी की खोंगचत असि प्रेसिडेंट मोइजुना महापुर लेबाक अदुगी हुंपु सुबा इंटरनेशनल डे थौरमदा गेस्ट ऑफ ऑनर ओइना सरुक जानबा इनविटेशन पिरकपदगी लाखिबने मड्राइव न कुमजा लिसिंग अमगा चमापन गा मरफुतरा मंगादा मिंगता अपिगरे निंग तंबा फंकिबा अदो सक खंगबा लेबाक सिंगी मरक्ता इंडिया सु यावखि अमदे डिप्लोमेटिक के मरी कया थमनदुना लाखिबने PM मोदीना सेरेमोनियल वेलकम अमा अमसों माली की रिपब्लिक स्क्वायर दा गेस्ट ऑफ ऑनर ओइना पिखे सेरेमोनियल वेलकम अदुदा PM मोदीना गन सैल्यूट कुनमाथोई पिखिबगा लोइना मड्राइव की अंगांगसिंगना जगोय साबगी थौरम अमदा पांगथोखि हाइरे एयर डिफेंस रडार लेनबा मिनिस्ट्री ऑफ डिफेंस ना भारत इलेक्ट्रॉनिक लिमिटेड तगा क्रोर लिसिंग अनी की खुयै पिनखरे लेबाक असिगी मिनिस्ट्री ऑफ डिफेंस ना ngarang पब्लिक सेक्टर डिफेंस कंपनी भारत इलेक्ट्रॉनिक लिमिटेड की कॉन्ट्रैक्ट अमा खुयै पिदुना इंडियन आर्मी की दमक लेबाक असिदा पुतोकचबा एयर डिफेंस फायर कंट्रोल रडार सिंह लेनबा लुपा क्रोर लिसिंग अनी की अयाबा पिखरे फायर सर्विस कंट्रोल रडार सिंह असे चादा हुंपुतरादी इंडिया ना पुतोकचबा पोटलम ngakta oire masina nongtakta lakpa threat kudimakta detect tawba ngamgadore madugi manungda fighter aircraft attack helicopter sing amasong drone su attack tawba ngamgani haire masina india ge lanmi singi oina defense ki hiramda achobo pangal ama hapchingadore air defense regiment sing amasong indian army ge operational sector sing da ahenba pangal pisin badana tana india ge economic growth su achobo kanaba ama oigadore haina defense minister gi warol amana phongdorakle
Citizen Amendment Act की मखादा गुजरात लेंगाकना पाकिस्तानी रिफ्यूजी चामगा मरफुतरा मंगा इंडिया की सिटीजन ओइबा याहनख्रे Citizen Amendment Act को थबक ओइना पाइखतपा खोंजल यांसिनबा थवंग अमा ओइना पाइखतपा ngarang Gujarat ke Raskota pangthokpa thoram amada Pakistan dege displaced toraba mioi chamaga marfutara manga India ki citizen oiba yahankhre Minister State Har Sangnya Gujarat ke Katas Modi amasung Raskota leiramba refugee sing ado certificate sing kusinyakhre Minister na makoibo lenga ki mapung faba mating pigani loina leibak asida leiriba welfare scheme kaya amage kudong chaba kaya su phangan kani haina thajaba pike certificate piraba loiraba matung tinkhiba miyamna Bharat Mata ji jai haina kolau lauke makha tarakpada Minister Sanghina miyoi sing adubo hauziki momon minuk utpa yare haire makoi India gi citizen oirabani haike mahakna makha taraduna Hindu sect Jain amasung Buddhist lining chatpa miyoi sing asigi wari tabada pi taba khangau de haire United States na Myanmar junta gi mathak ba athing masing komthokre United States na Myanmar da lengak liba military general Min Aung Hlaing amasung mahake kangbu da thamlamba athing basing komthokre haire report asigi matung ina US President Donald Trump bo thagat aduna Myanmar gi military general Min Aung Hlaing na tarfit komthokna ba wafam phongdokhraba charol anigi matungda Trump lengak na Myanmar military gi mathakta thamlamba athing basing komthok na ba phirep lokhibani haire Human Rights Organization amana phongdorakpada wafam amada US ki policy na Myanmar military gi mathakta athing ba kaya thamkiba asina Myanmar military gi makok thongba luchingba singna kham thengna awaba mayokna ki haire panba yabadi komja lising aniga kunga mathoida Myanmar da miyamna khallaba lengak adu military na cross tawduna inthuki amasung miyoi bagi matakta crime chathaduna mihat mipun kaya chathaki haibagi maralda US na Myanmar gi matakta athingba kaya thamkibani US President Donald Trump na Gaza da leiriba Hamas da aroiba warning tawkhre Gaza da Israel gi lanmi singna lan sokna riba Hamas Lan hauba singi matakta US President Donald Trump na aroiba warning tawradna lan loisinaba honadrabade siba natraga atopa pambai leiroi haina khangankre haire report asina hai Israel amadi Hamas ka Gaza da soknaduna lakliba lan asida United States na akhanaba ing changduna Qatar da lan loisinabagi damak
tangkak kaya thokna wari sanakrabani tangkak ani faubdi mai pakrabasu ahum suba tangkak Yaurakpada fail oibage ceasefire tawba ngamdana lakhibani tangkak asta hojik Hamas amasung Israel anigi marakta Gaza da sunaduna lakliba lan asigi saruk ama oina haukiba pung kunmari asda Israel ge lamina Palestine chamaga kunithoi rom hatkre haina Gaza ge Health Ministry ge maikaidigi fongdorakle Masiga tharga lan asta Israel ge lan misingna hatkiba Palestine macha masing humpurom sukre haire aduga sokpagi masingna punna lak amaga lising humphumari henkraide Russia gi President Vladimir Putin amadi Ukraine gi President Volodymyr Zelensky gi matakta lakliba August thagi aroiba warolda unaduna lan loisinaba wari sanaraba yai haina report ama Fongdorakle report asigi matung ina Russia amadi Ukraine laibak anigi marakta ceasefire tawnabage wafum asi taraina oithokpa yagani maramdi Putin nang masigi matangda wafum amata fongdokpa leitri haire Russia amadi Ukraine gi Thailand da amasung Cambodia gi marakki ngamkhaida lan thoknakiba amasung numit nini chanbadasu kana khut thoknaba maramna laibak animakta mi masing kaya mayum thadoktuna chankhre haire crisis asigi matangda United Nations Security Council nasu emergency mifum ama pangthoknaba thorang tawkhre Thailand digi Health Ministry na phongdokhibada land da jaitheng fanglaba province marida mi masing lising Yankani pan hena masagi khunggangdagi thadoklaga chenkre haire Cambodia su mi lising mari hena border area dagi puthokre haire amaromda border gi mafam singda lanthing narabasu Thailand amasung Cambodia gi luchingba singna ceasefire pamle Thailand da amadi Cambodia na laibak ani gi tainafam singda ngasiga tharaga nimin ini changsilaga akanba maungda nongmai kapnabage thong lepkhrabasu laibak ani gi Luchingba singna atopa laibak singdege thagalakpa ceasefire gi proposal sing adubo yaningba fongdorakle South East Asia gi yumlonari ba laibak ani gi marakta chi tara humdoi gi matungda handak asina khwaidigi akanba lan oiduna mi kun sikre loinana mioi lak amaga lising kuntra ro mayum makai thadoktuna chenkre nakal animakki maikaidigi lan haurakpagi matangda amana amabo taisinare Europe amadi Russia laibak anigi marakta achauba lanja oma tholakpa yabagi akiba chauna leire haina expert singna fongdorakle Russia gi media singna report tawrakpagi matung ina Europe ke NATO da yawriba laibak singna Russia da nuclear gi khulaina landarakpa yabagi pibamda urakpadagi President Putin mahaki citizen singda NATO ga lan tholaklabadi Lakot kadaba section thorang sing hojutki lakotuna sem sadna leina ba poktak pikre karigumba NATO laibasna Russia da nuclear bomb sing sinaduna landarak labadi maduge chap chawa pakhum pigene haina Russia gi President Vladimir Putin na phongdokhibane panba yabade chahi ahum helaba Russia amadi Ukraine gi lan asida US yauna NATO member laibak singna Ukraine da sel amadi atai matik mayai leiraba kusu khulai kaya mateng pangna lakhibane Mamang thagi kun taruktagi Pakistan gi saruk ayambada nong leptana churakpadagi thokiba ichauna maram oiduna punna mioi chani ga humputaruk senkre haina laibag asig disaster management body ya phongdorakle apunba masing chamaga kun tarukti angang ni loinana chatruk ka kun ga mari amana asok apan dangkhibani haire National Disaster Management Authority na pirakpage khwaidigi anauba report ta haukhiba pung kun mari gi manungda mioi 13 sihanki amasung mioi 13 na sok anhi haire Aroibada maroiba pau amuk khana pizari
PM Modina Mardrive की President का हिरम कयादा मतेंग पांगनबा वारी सनखरे हाइदे एयर डिफेंस रेडर लेनबा मिनिस्ट्री ऑफ डिफेंस ना भारत इकोनॉमिक लिमिटेड का करोड़ लिसिंग अनि खुयत पिनखरे सिटीजन अमेंडमेंट एक्ट की मखादा गुजरात लेंगांगा पाकिस्तानी रिफ्यूजी चामगा मफतरा मंगा इंडिया की सिटीजन ओइबा याहनख्रे अमदे यूनाइटेड स्टेट ना म्यांमार जुंता की मथक्ता थमलंबा अतिंग मसिंग कोमथोख्रे हौजिकी ओइनदी ममी टीवीना संदोकचबा नेशनल अमरी इंटरनेशनल न्यूज़ लोइसिनजरे मखा ताबा पाव विदबक मियेंग तादुन लिबियो।